MATAM SHANGNA KHUT THOKNARUDRABA TUNGDA NGARANG NUMIDANG KUKI KHUTLAI PAIBA PATSOI police station KONBA Kethelmanbi bom Amasung Nongmei Kapsillaktuna attack CHATHARAKPAGA LOINNANA Meitei gi khul ama Mei Tharamle ngakpigani Meitei gi yum ama Mei Tharamle Thodok thokhumdagi phangba pawgi matung ina thodok asi ngarang numidang pung 9:10 sakpa matamda thokibane Kethelmanbi amadi moidang pok khulgi khulnga pa village volunteer singna numidang gi sak ising saringida khanghaudana Kethelmanbi singkhong golai CRPF camp manakta KUKI KHUTLAI paiba singna Meitei gi aroiba khulgi yum ama Mei Thabaga loinana law khongduna nongmoi maru kaya kapthoraki Yum may sakpa adu lap na ubadagi mayra paibi sing amadi kunza sing mapam adu da thomjin naraktuna yum adu kanna buho na ki adubo mapam adu da lairamba Assam Rifles personnel singna kunza sing sangbada tingba pibadagi kunza sing aduga Assam Rifles ka akan ba moong dabuk na ki Tungda Imphal lomdagi fair tenders in laktuna may adu makata na sandoraktuna ba muthat ki Matam ngaya kanaraba tungda Kethelmanbi mathak sing lomdagi amuk khanghaudana KUKI singna Kethelmanbi amadi moidang pok maning lobuk lomda tariba yum singda nongmei round kaya kapsingduna attack sathaba haurakhi maduda state force amadi village volunteers singna su khut handuna nongmei round khara kapki tungda central security force amadi state force anigi marakta pau phaudok naduna nongmei kapa adu numidangi pung 10 taramdai da lefki thodok asigi matang Makha Tarakpada, Ngase Ayuk Pung Manga Adwaida, KUKI KHUTLAI paiba singna amuk Kethelmanbi singthaktagi nongmei round kaya Kethelmanbi Meitei khultamna kaptharakhi tampak lomdagi su khulnga pa village volunteer singna khut handuna nongmei round kaya kapki adumakpu nakal animakta asok apan misimina yawbagi pawdi leitri Presna phangba pawamagi matung ina ayukta thokiba thodok adugi makha tarakpada state force amadi Assam Rifles na Kethelmanbi singkhonggi akoiba mafam singda combing operation Chatharakhre hainasu pawasina makha tari